LAMDAM ASIGI politician singna relief camp the LAKLAGA politics Toubagi Mahutta relief camp the LEIRIBA sing ase Mashagi yumda Karamna Hanjilhanba Yagadage Haibadu AMATTA OINA Khannabiyu HAINA WANGOO the HANGBA relief camp AHUM the LEIRIBA singna PENDABA PHONGDOKNARAKLI wafam ase WANGOO ahalo mayai lekai community hall da WANGOO Selungkhong upper primary school WANGOO ahalo mayai lekai community hall amade WANGOO higher secondary school the HANGBA relief camp sing the LEIRIBA singki volunteer singa Singa unabada amada IDP sing na phongdorakibane hiramasiga mari lainana tangjeng ahaluptagi hauzikna WANGOO Selungkhong upper primary school relief camp teleiba tampha kobi nupi amana hai lok sabha gi member bimol akoizam amasung suknu ASIGI MLA kanguzam ranjit yauna congress party maru oiba miyoi kayana mangjungnana pau amatta piraktana WANGOO gi relief camp teleiba miyoi singa unaba lakhi lok sabha gi member amade amana IDP sing unaba lakhiba adudi pumnamakke laibak phabane adum oinamak mahaki khongchet adu IDP sing na khalamba aduga tayonnaba khongchet ama oike IDP sing na chahi ani farakadawraba fawba relief camp leirakpa asigi matangda wafam amatta phongdoklamdana politics ki oiba amana amabu hunabagi thabak chatharamba se laibak thibane Pumnamaki apamba aningba khudingmak thunghanba ngamdrabaso Manipur lengang amasung kumbi ASIGI MLA na IDP singi awat pakaya mensinduna lakpani relief camp te leiriba sing ase mayumakai mai thadokpikiba amadi leifam leitabagi wakhal leitafam khangdana leiribane relief camp te leiba sing unaba lakpani hairabadi political gi oiba hundok hunjin tawbagi wa ngangbigano Haujik ase politics sanabagi matam nate politics ti mikhal mayada adumak tawbiyo politician khudingmak na amatto oina punsinduna relief camp te leiriba singi awaba ase koknaba oina hotnabiyu hainasu mahakna makhatana phongdokhe Akoi jum kai thadoga ngasibaw lilita punsi le laiba sahi ani phanungchi lairakse sigi maramda di kaya ngangbi da makhoi gi tonganba rajniti gi maramda Sandoga ngambudi akoi ta honjaningde amo oro rajniti gi maramda nainabiganu hojikti akoi di jum kai laijadriba akoi gi jumda laiba phangjadriba akoi singche angtangdi isa iramda hanjilhanbiyu haina akoi gi kendra gi MLA akoi wanpa premchanda da so akoi tatana dum haile laijari mana akoi chana thangna badagi phije sakcha dagi ngasi awatpam talaite akoi di ja isu mu kai gumba ma tholok pada su bungo paisa laitare nangna tawbidraga di akoi kanana tawbigane na mangom de ningai tawjarga lapani adubu ai gi motadi mayam gi musilaga aina hajaningbudi angam mathau mayam lakpiba mayam sina ama gi rajniti gi mamda hulla kholaga ngangbiganu ngangbasu pamjade sab manai maitai macha ngaktani pulap punjin biraga ma icha isu kuduma sangjoi pujoi lairaga ko chai dana punna laiba phangdriba singche angtangdi mai mafam chana lehan biraga ding laitana angtang laiba ngamhan Paumi singa unabadu da WANGOO Selungkhong upper primary school relief camp ke volunteer command amom bizoina hai Lok Sabha gi member Dr. Bimol Akoizam gi WANGOO khongchet adugi matangda kumbi ASIGI MLA relief camp ki volunteer amadi IDP singda mangjongna khanghalamba leite khongchet aduda kumbi ASIGI manungchana napat tangjeng torbung GP nakonba mafam kaya da yum kaya mai chaktuna leiriba asigi matangda wafam ama fawba phongdoklamdaba ase laibak thibane Kumbi ACSC mamang thagtagi hauna tongan ba minister amasung MLA kaya leiraklaba AC ama oibana ACSC gi miyamna politics haibase karino haibadu mayek sengna khangi maram aduna relief camp te leiriba singbu khutlai oina sizinaraga political drama sanaba ase topiyo madugi mahutta haujik relief camp te leiriba sing ase masa gi yumda hanjinba yanaba lok sabha gi member ama oina member amagi tawfam thokpa thabak adutamak tawbiyu hainasu mahakna makhatana Okay. Akoi amaga musinadalaba rajti sanabai bedu matamadugi election matamda apam pisanu hojiki onadi lanchalai basing sigi mayum ke hanjinanaba gi damakda rajti wala sing sanadana musin laransida akogi imaiben sing amadi jum thatuk tan lai basing hanjinanaba gi damakda akoi khonabana adum da sangsinasi adudi mengduda koi punna hongtang adu thanginaba natana hojiki lai basing si karagumam tana jum mai kai haiba basa kharbasing do sen piba manda hanjinba ngamoi hojiki lenga BJP phatreba BJP sarkar sina akogi lariba in matching gi sahi ani sokadaba singa sigi sangadaba khudima bidinasu lai aduga zum chakraba singa sisu hoyi haiba kugi semester beren di sarkar natraga hoyi je onaban MLA na kana honaduna mahang natana makoi natana kana umam tansu haiba kugi zum mai chakraba singa hajimang ma habisu ai nyam thamjage rajti sanabi gnu habo famse thamjaraga matang si